thumbnail ꯁꯦꯝꯁꯦ thumbnail ꯁꯦꯝꯁꯦ YouTube ꯊꯥꯒꯠꯂꯣꯏ ꯃꯁꯛ ꯑꯅꯤꯁꯤꯒ ꯈꯪꯗꯦ Fine. प्यारी सी किधर मगर ना ऑन किया ना चिकन बन प्यारी तंत्र यू how was it ba Berapa jauh kok? Menit ambaga second 29:30 sore. Kalau kita ada ingin dah punya orang ni. 어떤 타이거? 아이디 보러리 해야 됩니다. 사랑해 비자라. 레이저 신나 Why? 마와니기 dinner still here. Sorry. Kaya naman sa list iPhone this special drama le. Kan, nang manin din people pa sa kre. He. Ashiram kita. Sakila man. Basta lang di handa na ina na. Mapu food. Coming soon. Sida lay de sa loy magte. Yam thaya mai peti sigo. Somehow. Cheese mayonnaise ada gitu flavor में हमको फंगे सही जमना है पानी लमना Leibak ini bem taja da bise. Leibak na tha bai sai. Pai sai ba kan da sa phom om ma dauri. Mo ma la thuk ba. Yo ne. Happy ra ma pa ne so. Ama le ne pa ma happy ra jen do. Rồi bà. Lôi crazy. Ai kita ngai. Ma. Chị ấy lôi cái chị lên lôi crazy. Chuyện cô bị tăng ngay. Chị có bị cha rồi. Chào bà đi. May tayo magpang Sangay Festival dagi Korean curry. Ako ay video nam gina lakban natti bang asise. Ado chapo chabas da hauman gida na nam na ba yadre na nam nam thokre. Si maning da laiba mapu food se. Kong bade laiba ni. Ako ay na video matik ako na hana matik na magud hap ki bane do full oina din namda de ado moi da yam hawi se chicken sausage moi na saza bane ba awa si burger siga patty su moi na saza bani moi semjab loi ora Manipur da
ꯕꯟꯁꯤꯕꯨꯗꯤ ꯅꯠꯇ ꯃꯥꯜꯂꯦꯍꯦ ꯃꯣꯏꯒꯤ ꯆꯤꯀꯟ ꯁꯣꯁꯦꯁꯁꯦ ꯐ꯭ꯔꯣꯖꯟ ꯑꯣꯏꯅ ꯐꯪꯉꯦꯕ ꯄꯦꯀꯦꯠ ꯑꯣꯏꯅ ꯐ꯭ꯔꯣꯖꯟ ꯈꯛꯇꯪ ꯍꯧꯖꯤꯛ ꯊꯥꯗ ꯉꯥꯏꯔꯤꯕ ꯆꯤꯀꯟ ꯅꯒꯦꯠꯁꯨ ꯑꯗꯒꯤ ꯁꯤꯒꯤ ꯕꯔꯒꯔꯒꯤ ꯄꯦꯇꯤꯁꯦ ꯁꯤꯁꯨ ꯊꯥꯗꯣꯔꯛꯑꯅꯤꯕ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯊꯥꯗꯣꯛꯇ꯭ꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯁ꯭ꯇꯣꯔ ꯈꯔ ꯃꯅꯤꯄꯨꯔꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯁ꯭ꯇꯣꯔꯗ ꯑꯗꯣ ꯃꯣꯏꯅ ꯁꯤ ꯕꯔꯒꯔ ꯄꯦꯇꯤꯁꯤꯒ ꯆꯤꯀꯟ ꯅꯒꯦꯠꯁꯀꯗꯤ ꯖꯅꯋꯥꯔꯤ ꯑꯗꯨꯋꯥꯏꯗꯩ ꯊꯥꯅꯤ ꯍꯥꯏꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯁꯣꯁꯦꯖꯁꯦ ꯕꯤꯐ ꯁꯣꯁꯦꯖ ꯄꯣꯔꯛ ꯁꯣꯁꯦꯖ ꯆꯤꯀꯟ ꯁꯣꯁꯦꯖꯁꯦ ꯐꯪꯉꯦꯕ ꯐ꯭ꯔꯣꯖꯟ ꯑꯣꯏꯅ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯁ꯭ꯇꯣꯔꯗ ꯑꯗꯨꯒ ꯃꯌꯥꯝꯅ ꯁꯤꯒꯤ ꯕꯔꯒꯔ ꯄꯦꯇꯤꯒꯨꯝꯕ ꯑꯗꯒꯤ ꯆꯤꯀꯟ ꯅꯒꯦꯠꯁꯀꯨꯝꯕ ꯄꯥꯝꯕꯤꯔꯒꯗꯤ ꯇꯦꯁ ꯑꯣꯐ ꯏꯝꯐꯥꯜꯗꯒꯤ ꯑꯣꯔꯗꯔ ꯇꯧꯕꯤꯕ ꯌꯥꯒꯅꯤ ꯌꯥꯝ ꯍꯥꯎꯋꯤ ꯑꯗꯨꯒ ꯐ꯭ꯔꯣꯖꯟ ꯐꯨꯗ ꯍꯥꯏꯁꯤꯅ ꯑꯃꯨꯛ ꯐ꯭ꯔꯤꯖꯇ ꯑꯗꯨꯝ ꯐ꯭ꯔꯣꯖꯟ ꯇꯧꯔꯒ ꯊꯝꯃꯒ ꯆꯥꯔꯝꯗꯥꯏꯗ ꯁꯥꯍꯜꯂ ꯈꯣꯠꯂꯒ ꯑꯗꯨꯝ ꯑꯊꯨ ꯑꯀꯥꯏ ꯊꯕꯛ ꯆꯤꯟꯅꯔꯕꯅꯤꯅ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯕ ꯅꯪꯗꯕ ꯈꯣꯠꯇꯕ ꯂꯩꯗꯅ ꯑꯗꯨꯀꯥꯟꯗ ꯑꯗꯨꯝ ꯐ꯭ꯔꯥꯏꯡ ꯄꯦꯟ ꯇꯧꯔꯒ ꯁꯥꯍꯜꯂꯒ ꯆꯥꯕ ꯈꯣꯠꯄ ꯌꯥꯝꯅ ꯍꯥꯎꯔꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯃꯣꯏꯁꯤꯒꯤ ꯀꯦꯐꯦ ꯑꯣꯏꯅ ꯂꯥꯛꯈꯤꯅꯤ ꯃꯌꯥꯝꯅ ꯆꯠꯂꯒ ꯆꯥꯕ ꯄꯥꯝꯕꯗꯣ ꯂꯥꯛꯈꯤꯅꯤ ꯑꯗꯣ ꯅꯦꯛꯁ ꯏꯌꯔ ꯍꯧꯖꯤꯛ ꯗꯤꯁꯦꯝꯕꯔꯅꯤ ꯂꯣꯏꯕꯨꯗꯤ ꯂꯣꯏꯗꯣꯔꯦ ꯅꯦꯛꯁ ꯏꯌꯔꯁꯦ ꯃꯟꯁꯦ ꯃꯣꯏꯅ ꯁꯤꯌꯣꯔꯗꯤ ꯑꯣꯏꯗꯦ ꯑꯗꯣ ꯃꯥꯔꯆ ꯑꯦꯄ꯭ꯔꯤꯜ ꯁ꯭ꯋꯥꯏꯁꯤꯗ ꯍꯥꯏ ꯑꯗꯣ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯔꯁꯤ ꯁꯨꯃꯥꯏꯅ ꯃꯩꯇꯩ ꯃꯆꯥꯁꯤꯡꯅ ꯁꯨꯃꯥꯏꯅ ꯐ꯭ꯔꯣꯖꯟ ꯐꯨꯗ ꯀꯥꯏꯅ ꯄꯦꯀꯦꯖ ꯑꯣꯏꯅꯒ ꯊꯥꯗꯣꯛꯔꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯑꯩꯈꯣꯏꯅ ꯑꯁꯣꯝ ꯁ꯭ꯇꯦꯠ ꯑꯇꯣꯞꯄꯗꯒꯤ ꯂꯥꯛꯑꯒ ꯃꯤ ꯃꯔꯝꯒꯤ ꯄꯣꯠꯇꯣ ꯂꯩꯔꯒ ꯆꯥꯔꯤꯅꯦ ꯃꯌꯥꯝ ꯆꯥꯅꯗꯕꯁꯨ ꯅꯠꯇꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯞꯄꯣꯔꯠ ꯇꯧꯅꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯝꯗ ꯊꯣꯛꯆꯕ ꯑꯩꯈꯣꯏ ꯂꯝꯗ ꯄꯨꯊꯣꯛꯆꯕ ꯄꯣꯠꯁꯤ ꯃꯌꯥꯝꯅ ꯃꯍꯥꯎ ꯌꯦꯡꯕꯤꯔꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯌꯣꯛꯈꯠꯄ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯔꯣ ꯑꯗꯨꯝ ꯇꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯅꯔꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯅꯕ ꯑꯗꯨꯝ ꯂꯩꯕꯤꯔꯣ ꯀꯩꯅꯣ ꯁꯤꯒꯤ ꯇꯟꯖꯥꯁꯤ ꯂꯧꯖꯔꯒ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯕꯨ ꯌꯦꯡꯕꯤꯗꯨꯅ ꯂꯥꯛꯄ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯌꯦꯡꯕꯤꯗꯨꯅ ꯂꯥꯛꯄ ꯑꯗꯨꯝ ꯆꯤꯊꯗꯅ ꯌꯦꯡꯕ ꯂꯥꯛꯄ ꯑꯗꯩ ꯅꯧꯅ ꯆꯪꯉꯛꯄꯁꯨ ꯌꯦꯡꯕꯤꯕꯁꯤꯡꯁꯨ ꯑꯩꯈꯣꯏꯁꯨ ꯁꯧꯒꯠꯄꯤꯌꯨ ꯚꯤꯗꯤꯑꯣ ꯃꯈꯜ ꯁꯨꯝꯕ ꯃꯈꯜ ꯃꯌꯥꯝ ꯍꯥꯞꯆꯔꯛꯀꯦ ꯑꯩꯈꯣꯏ ꯔꯦꯁꯤꯄꯤ ꯃꯌꯥꯝꯁꯨ ꯂꯩꯔꯤ ꯑꯩꯈꯣꯏ ꯃꯈꯜ ꯖꯥꯠ ꯇꯧꯔꯛꯀꯗꯣꯏꯁꯤꯀꯣ ꯃꯌꯥꯝ ꯍꯥꯞꯆꯔꯛꯀꯦ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯚꯤꯗꯤꯑꯣꯁꯤꯕꯨ ꯑꯦꯟꯖꯣꯏ ꯇꯧꯕꯤꯔꯗꯤ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯕꯦꯜ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯄꯨꯔꯦꯝꯆꯟ ꯃꯅꯤꯄꯨꯔꯗ ꯁꯥꯕꯅꯦꯕ ꯆꯤꯀꯟ ꯁꯣꯁꯦꯖꯅꯦ ꯑꯗꯨꯒ ꯐ꯭ꯔꯣꯖꯟ ꯇꯧꯔꯒ ꯊꯝꯃꯒ ꯆꯥꯔꯝꯗꯥꯏꯗ ꯁꯥꯍꯜꯂ ꯈꯣꯠꯂꯒ ꯑꯗꯨꯝ ꯑꯊꯨ ꯑꯀꯥꯏ ꯑꯗꯒꯤ ꯃꯌꯥꯝ ꯑꯣꯐꯤꯁ ꯃꯌꯥꯝ ꯆꯠꯅꯕ